Akasbani Imphal, Wahengbam Rajesh na pau pajari, Anbada Maruba pau. Pradhanmantri Narendra Modi Hari, Vocal for Local, Atmanirbhar Bharat ki lambi amasung chaukatlaba Bharat ki panthungpham haiba mantra asida leibak asi manglomda changsilli. Pradhanmantri Narendra Modi amadi China gi Rashtrapati Xi Jinping na Bharat amasung China leibak ani asi chaukot thorangi lambi da mateng pinagadaba mapangni yeknaba nate haina phongdokre. Democratic People's Front Manipuri lusilaba pibam asigi matangda ngasi Rajapal Ajay Kumar Balada memorandum ama pisankre. Indian Meteorological Department na Rajya sigi tongan bazila singda ngasi akhak araw ga loinana nong chugani hari amasung National Sports Day lisingani kun mga ga mari lenana numit umni chatharak pathoram Manipur ngasi loisankre. Pradhanmantri Narendra Modi na hairi Vocal for Local Atmanirbhar Bharat ki lambi amasung chaukatlaba Bharat ki panthungpham haiba mantra asida leibak asi manglomda changsilli. Akasbani ki thongda ngasi sandokkiba mahaki chama kun mga suba man ki baat thoramda Shri Modi na hai harau kumai ki matamda leibak asigi miyamna swadesi ki wakhalon kawroidabani mangnai Kudol pot kudimak leibak asida sajaba oigedabani set chariba phirol kudimak Bharata saba oigedabani ake amogi polam kudimak Bharat ki masaktana sajagadabani amasung punsigi darkar leiba kudimak swadesi ohengadabani. Shri Modi na hai harau nungaiba kayagi marakta miyamna lu nanba haiba sidasu miyeng changadabani maramdi taru tananbana harau nungaibagi sahangsu hengat ali. Pradhanmantri na hai Ek Bharat Shrestha Bharat ki wakhalon amadi leibak ki apunba saktam haibasi leibak asibu chaukot hanbada yamnamak maru oi amasung sana khotnaba haibasina hiram asida achoba thogdang lauri. Shri Modi na Srinagar ki Dal Lake ta pangthokiba ahanba Khelo India Water Sports Festival ki matangda supan ki. Pradhanmantri na festival aduda sana gi takaman phangkiba Orissa amasung Srinagar dagi sanaroi anigasu wari sanaki. Pradhanmantri hai kumsigi nongjutha asida mahoksagi oiba amangata gi thogdok kayana leibak asibu changyeng tauki manghai cheyol khargi mamangda leibak asina ichau amasung leibak ningkhaibagi khudong tiba thogdoksing mayoknaki asigumba khudong thiriba matamda NDRF SDRF security forcing amadi atei mioi kyana ahing nungthil naidana awaba tarba mioi singbu kannaba honaki. Pradhiba Setu Kauba UPSC ki tongan ba parikha singi tangkak kayamrom lantoklaba aduda final merit list di yaugdaba ngamhogdraba candidate singi data sing yauba digital platform ki matangda paladuna Shri Modi hai portal asdegi private company singna machin tungkhalagliba mahiroi singi akupawaro sing khangbagalonna makhoida thabak piba ngamhallagani masigi mahi oina candidate kayamrom khudakta thabak phanganba ngamkhre haina su mahangna makha taki. Solar power na laumi singi punsida chauna awonba purakle hairaduna Pradhanmantri na Bihar gi Muzaffarpur dagi Devika na solar pump ki matengna mahaki khungangna chauna awonba purakpa ngamkhre haina su phongdoki. Mathang thagi tara manga amadi tara tarita pangthokadoriba engineering singi numit amadi Vishwakarma Jayanti gi matangda su Pradhanmantri na panke. आने वाले दिनों में बहुत सारे त्योहारों की रौनक होगी। उन त्योहारों में आपको स्वदेशी की बात कभी भी भूलनी नहीं है। उपहार वही जो भारत में बना हो, पहनावा वही जो भारत में बुना हो, सजावट वही जो भारत में बने सामान से हो और भी ऐसा बहुत कुछ। एक ही मंत्र वोकल फॉर लोकल, एक ही रास्ता आत्मनिर्भर भारत, एक ही लक्ष्य विकसित भारत। Pradhanmantri Narendra Modi amadi China gi Rashtrapati Xi Jinping na Bharat amasung China leibak ani asi chakhot thorangi lambida mateng pinagadaba mapangni yeknaba nati haina phongdokre. China gi Tianjin da pangthokliba Shanghai Cooperation Organization ASEO gi mipam yawa chatpada Pradhanmantri Narendra Modi na leibak adugi Rashtrapati Xi Jinping ga ngasi wari sanabada wafam asi phongdokibani. Leibak ani gi oiba mari makhata na hena faganaba honabada ngamkai lamdam singda santi amasung tangdu leitaba tangai fadaba lei haina Pradhanmantri na Doki. Shri Modi hai Bharat amasung China gi marakta tengbang pinaba haibasi leibak ani gi mioi billion ani dasmik nipangi swarthaga mari leinai mang hai masina mioi ba jati gi yai fanabagi lambi su ya lagani. Pradhanmantri hai leibak ani na amana amabu thajanaba ikai khumnaba amasung bhapta naba haibasida yumpham oiduna mari hena chachin hanaba Bharana pami. Shri Modi na ASEO gi sadasya leibak singi atei lusingba kayaga su nodana wari sanagani ngasi numidang mahangna ASEO gi sadasya leibak singi lusingba singi damak sinba chaklen amada su saruk yagani. Bharat asi English ngani tara taretagi ASEO gi member oirakli ASEO gi sadasya tara lei madugi manungda Bharat, Belarus, China, Iran, Kazakhstan,
Kyrgyzstan, Pakistan, Russia, Tajikistan amasung Uzbekistan yauri. Paugi maraktanna break ama. Ay, mama! Mama! Ay, kadure peri. Una sa nupise. Apaba nursing college na adum hai le. As ai to hunga khangjadre Ay, khoda. Ay, hala isi North AOC da labor Raj Medicity Nursing Institute ta gini da. Raj Medicity da nursing institute. Handak ta hang mune mi 4-year degree course BSc Nursing. Nak tanaga lairadi sit pangobe walite. Akhoi memchadi si su qualify oiredana. Lehuri say smart classrooms, adagi hostel, library, lab, loina fully air conditioned, advanced teaching methodology, tip top. PD. Yam reasonable oiba P name, yam hungry da. Emission di hona ra ba. How banati loido beneba September thazi dagi class hodoriba. Yam paina di. Ay bema, mensa, lao hey, Raj Medicity Nursing Institute chalusi lao ne, nang sulu lao ne. Empowering the next generation of healthcare leaders. Raj Medicity Nursing Institute. Tabiriba Pawasi Akasbani Imphal Legini. Democratic People's Front DPF na Manipuri lusilagi ba piyam asigi matang dengan si Rajapal Ajay Kumar Balada memorandum ama pisin kare memorandum aduda tongan ba dabi sing tala duna Democratic People's Front High National Highway sing kudakta 8 apan laitana sanahan gadabani rises the santi amasung ain hanjinahan na bagidamak irang asin solaba jati kangrup sing civil society amasung political stakeholders sing yauna punna mipam pangtok piu People's Union for Civil Liberty PUCL na nakal namagi oiba report ama putorok kiba adugi matang da tijinnaba Independent Judicial Commission semba IDP singi kunda laitana ba lupa lising humudra dagi humudra mga pawa pigani haiba adugi mahota lupa lag amamam pibiu dola sigi President Dr. Naorem Rajesh Kumar lusing ba miyoy mga nasaba mihut kangbu amana Rajapal unaduna memorandum pising kiba adugi matang da Dr. Naorem Rajesh Kumar na hai Nangasi koi memorandum ama governor ki kutangda yongnadaba bigre hujik IDP singsina wariba condition se masi yamna tangai fadaba solution ama darkar lei aduga hanagi assure tawgiba 1 lakh pigani haidana tawgibadu 70 or 75 ki size the compromise tawna na bukon rakpa se tawbiganu more amasung Churachandpurda 50000 ki pigre kurkul ki jaga se dalpa lising kun manga ki mi beneficiary tare nipan khatangi pigiba maga thengna jare masi ki pot se yamna athuba matamda hana assure tawgiba lupa lakh ama se di IDP singsi yon biu quite ki line oiriba national line highway ani stingjan business mara morkanda hosi chacho kasen toriba hosi highway nam cha hangtopi ka tabani Pahalgam terror attack chenaba terrorism gi matakta Bharana chathakiba operation Sindura achoba thokdang laukiba singi manungda Manipuragi Indian Air Force ki squadron leader Rizwan Malik pu ngasi taramna okre Mahana Operation Sindura laukiba thokdang bu sakhangba oina leibak asigi khwaidi wangba ahum suba mana Bir Chakra piduna ikai khumnaba utkrabani Mahana Bir Tikendraji International Airport Imphal hek thunglabada yamlaba miyamna mahapu taramna oki squadron leader Rizwan Malik na Bir Chakra phanglakpa amasung Operation Sindura achoba thokdang laukiba adubu thagatpa phongdolodana MLA Sheikh Nurul Hasan na hai Bir Chakra third highest gallantry phangakpasi Manipur umbagi oina amna chauthok sanangai gi oiba dumlaba kayam khangni namasida Rizwan Malik asi Imphal da tholakhre bagi mangonda gi inspiration lawraga agi kendra da leireba youth kayamasu NDA ine gi exam tharaga ikoi India gi national service ba active service ta changaga tungda young generation da inspire toba amna chauthok sanangai oiba dumlaba tanjama khani nai District Administration Kaksing na Integrated Child Development Services ICDS kelga kusam narga Kaksing jila gi Anganwadi worker samri rong ki damak pangthokba training program loisingkre Posan B Parai B program gi makada angang kudimak shiksha machi oiba chinjak amasung ningthina yengsin binabagi damak training adu pangthokpani program asi kendra gi Women and Child Development Mantraloy gi Mission Saksam Anganwadi amasung Posan 2.0 gi makada pangthokpani Kaksing Municipal Council amasung Town Planning Department Manipur na punna sinduna Amrut 2.0 gi makada master plan ama semba baga mari lenana ngasi khananai na bagi workshop ama Kaksing Municipal Council gi auditorium hall da pangthokre workshop aduda Greater Kaksing gi boundary amadi Kaksing Municipal Council gi boundary bu nauna senjin tobagi matangda kupna khanaki Thoromaduda master plan sembada kari machaksing changbage Greater Kaksing gi boundary karamba maphamsing hapsin ba yagadagi amasung Kaksing Municipal Council gi leiriba ward taran thui asida karamba ward sing boundary sakthokpa tangai phadabage haibasigi matangda akhangai singna wapong kya phongdokki
State Bank of India Regional Business Office Imphal East amadi Alliance for Development Alternative Manipur Adam na punna khusamaduna ngasi kaksingi anganching Eco Park ta uchara chama hena thakre u thabagi thorom aduga mari lenana SBI Regional Manager Lokho Peter na hai akoibagi phibam kaithar liba asigi kharada oirabasu kanba ngamagi pandamda ngasi gi thorom asi pangthokpani amaromda ek pair ma ke nam campaign gi sarok amoina State Bank of India Regional Business Office Babupara Imphal amasung Nature Club Hauribi ani punna Kusamaduna Imphal West Jilagi Lila Khong Chandranadi Turel Khongbangi Haurei Bida Uchara Chamanga Hena Thakre Rup Mahal Theatre Imphal gi Secretary Oina Thau Puramba Amasung Rup Mahal Lilagi Pampakta Masak Naiba Lilaroi Ama Oina Saruk Yakiba Hidang Mayum Achowa Charma Ngasi Laikidre Mahangna Laikidabada Theatre Asigi Leihoriba Artist Amadi Member Singna Awaba Pongdokre Hidang Mayum Achowa Charma English Singama Chamapan Marfu Taritegi Lisingama Chamapan Marfu Dratare Pawa Agasbani Imphal Casual Announcer Oina Thau Purambadanatana Tongan Ba Pauksi Singi Editor Oinasu Thau Purami Indian Meteorological Department Imphal Center ki pau matungina Raija sigi tongan bazila singda ngasi akhak arau galoina na nong chugani Bisnupur Thawbal Kaksing Tenopal amasung Chandel jila natana atay jila singda nong chugani Hayeng Tamenglong Senapati Ukrul Kamjong Jiribam None Tenopal Chandel amasung Frejol jila gi mafam kyada akhak arau galoina na nong chugani Raija gi Environment and Climate Change na numit kudingi thokpa aying asagi pau matungina ngasi None jila da Celsius degree kuntra manga dasmik marini pan yaw na sakhi Paugi Maraktana break amamo Sibom amukta thengnadriba sinadriba ichininausing amuktang sizinaraga yensi hau macha pokpa helali amongi lei hena salanduna leirik kelande maru yamna changanduna pothok hena pothok panganali hau na tareng mayot sarpa langchak lakpa matam makong tasilakpa matamda kapiyo Sibom hek sizinaba matamda adongi lolakkadoba phau aduna charam chatat naduna leiramba adongi kai ado Sibom sizinarasi Fangpham Thauzal Agro Manipur Sagolban Maino Lairak Imphal Akasbani Imphal gi pau tabiri Bariya Bharati Shiksha Vikas Samiti amasung Rajya Sabha gi MP Maharaj Laisemba Chana Jawaga punna khusamaduna Sangsad Khel Mahotsav thorongi manung chana numit umni chupna chat pangthorakpa sports meet loisembi thorom ngasi Palace Compound leba Bal Vidya Mandir pangthokre thoromadu Education SK Secretary Naorem Pravin hai leibak ama chakot pa haibasi leibak adu leiriba mipum khudimang masa mau phana leiban matamda oiba ngamgani BRIC Institute of Bioresources and Sustainable Development Imphal Sinduna National Sports Day Mai Pakna Pangthokre Institute asina thasi kuma pandagi ngasi phawba Major Dhyanchandgi gi mapo kumonbu ningsingden thoram asi pangthokkibani Khongrang Thabai University nu National Sports Day gi thoram pangthokre 1 ghanta khel ke मैदान में haiba hiramda thoram asi haukiba irai numitegi Imphal iski khurai konsam laikai da leiba University asida pangthoktuna lakpani Chama Mapan Suba Battalion CRPF ki Manipur amasung Nagaland sector gi makhada ngasi Imphal West ki Mongsangai da National Sports Day ga mari lenana cycle rally ama pangthokre cycle rally adu unit headquarter degi lamthaki haujik sanabagi pau Naorem Victor degi Thailand da pangthokpa Track Asia Cup lising ani kun mangada Manipur dagi Ronaldo Laiton jamna men's 1 km time trial event ta Shenzhen gi takamal phangba ngamkhre Cup asida Bharat ki oina tongan ba event singda punna medal mari phangki WP Football Club Dailong Youth Organization Chengdai Namswan Football Club amasung Bulls United Tamenglong Football League lising ani kun mangagi semi-final sangkhre Ahan ba semi-final da Chengdai Namswan Football Club ka Dailong Youth Organization ga mathang thagi anida amasung ani suba semi-final match na WP Football Club ka Bulls United ka mathang thagi ahumda sanaragani Football League asigi final match na mathang thagi tarukta sanagani Bihar gi Rajgir da ngasi sanakiba nupagi Asia Cup Hockey Tournament ki match amada Bharat na Japan bu panjal ahum ani da thoikre Bharat ki oina Harmanpreet Singh na panjal ani amasung Mandip Singh na panjal ama chanki Rajesh Thagachari Victor Arobeda Maruba Pau Prime Minister Narendra Modi na hari Vocal for Local Atmanirbhar Bharat ki lambi amasung chaukalaba Bharat ki panthungbam haiba mantra asida leibak asi manglom da changsilli Prime Minister Narendra Modi amadi China gi Rashtrapati Xi Jinping na Bharat amasung China leibak ani asi chakhot thorangi lambi da mateng pinagadaba mapangni yeknaba nati haina phongdokre Democratic People's Front na Manipur gi lusilagi ba phibam asigi matang da ngasi Rajyapal Ajay Kumar Balada memorandum ama pisingkre Indian Meteorological Department hairi Rajya
asigi tongan tongamba jila sinda ngasi akhak arauga loinana nong chugani amasung National Sports Day lising ani kun manga ga mari lenana numit uni chatharakpa thoram Manipur ngasi loisan kre pau loijare